ngasi numida waram phong hi tongan tongan ba manipuri si phong sing digi maru oibe I pausing khonga saraga manipur top channel gi maike digi myam na thamjige han bada miyoi satret ka marfu nipan positive oikhi tare daikidre samri ga marfu go humdai research tawkhi hauki ba pung kun gi mari isida miyoi lising manga sama pan ga yangkai covid-19 test tawbada miyoi satret ka marfu nipan nauna covid-19 positive oire health department digi phangba report ki matung ina hauki ba pung kun gi mari isida COVID-19 license amaram oiduna miyoi tare laikidre miyoi samri ga marfu go humdoina license asidagi phadurun research tawkhi nauna positive oiraklabasing asi tharaga apunba confirm case lising humdra taruka sanipan kun sukhre haina spau sina phungdorakli atopa paw amanamo awang kabru asupa singsang da kanagomba kanglup furup amatana mapu sabi yaroi ipsa awang kabru asupa singsang da kanagomba kanglup furup amatana mapu sabigi wapam amadi thabak tawredabane kabru singbu ngak sienba amadi sengbat sagatpaga mari leinaba thabak tharom khudimak mitai amadi kabru dagi haudok minarakiba yelhau furup khudimak yauna khanabagi tangai phadabadu aikoi khudimangna khangminasi haina ipsagi sirol amana phungdorakli International Peace and Social Advancement ipsa kangleipak sirol amana hai kangleipak manipur gi puari amadi khunthok lon asi malem da singthaningai oiraba khwaidagi masak naiba lebak singi manung da amani haibisi mipung khudimangna yanaraba waphamne hairiba puari gi mayek laraba leipak asigi civilization amadi tradition asi ningsingba thoktraba matamdagi lamdam masida khunda laita aduna laiminaragli ba yelhau furup mayam asina seminarakiba saktam amane hairiba yelhau furup singasina ngasi oiriba phibam amadi satnaduna lakliba satna lon amadi khunai lon sing asi maihorol digi hauna ipa ipu singna sembiramba satna kanglon sing adugi mahai oina ngasi aikhoina saba phangjari bani haina sufungdorakli atopa paw manamo covid-19 second wave tigi aikhoina para khara tamhorasi irabot foundation covid-19 gi second wave tigi aikhoina para khara tamhorasi anisuba wave ki tangkak asida wadaba miyai kya su leite ningthausu maital wali haibagi thaudawni haina irawat foundation manipur gi sirol aman hairi sirol asina hai lairaba ina khunba lainga ki thabak tawdaba tongan tongan ba sinpham da leiriba miyai kanglup khudima tanpham asida wadaba kana su leite sel leirabasu insang napi leiba phangdaba maroi pandong ama phawba thau ngongna ba leitaba tha kya lenga na yelakpa hawai saraga leina khiba ngaktani asigumba mi krik krik inana leiba yum kungna taba sargi mafam singda leiriba miyoi singna isai isagi yumgi yena khara mangol masida sumangi matonda yumgi mathakta tuan ba ahangba mafam singda gamlada borada baltinda natragana patra amada hekta mafam dugi sana ba patra singda maroina kupi napakpi telhau sanam yengang sing toning khokna singbadagi hauraga tuan mana masing sing isa gi yumda thaduna sinjak ta mipal tangdaba isa gi pothoktana puk thana sajaba haiba wakhalun asida miam hupna satminnanaba para asi tamhorisi hain spali atopa paw mana covid na maram oiraga sathok chasinda athingba thamle lagliba july sachet taraga nithoi digi hauduna july sachet taraga mapan phawba maklang manungda atopa lamgi mitop amata sathok chasin yararoi haina maklang youth development club na thadurakpa sirol amana hairi sirol asina hai lagdiba july gi sachet taraga nithoi kang hauba numitagi hauraga kanglen numit july sachet taraga mapan phawba maklang da mitop amata sangba amadi maklang gi lambi phawduna satpigano laingak na ayaba pibe miwe amadi anayeki maram natana mitop sanglakpa masum phawduna satpa pumthing thingle maklang amasum masigi akoi bida covid-19 naba migi masin ka hene hengalakpa asisu laksinba ngamnaba lakholagdiba thaba asida saugat piba oina athingba thamliba matam asigi manungda kanamatana kul asida sangbirakano haina su sirul asina palli atopa pawamana oksu ningthemsa khulgi yumthong khudingda positive oiba yorokle laingana miyeng sangbiyu pradhan singnung kho gram panchayat ki pradhan m Bilasini ki miyeng makhada oksu ningthemsa khul youth club na sinduna oksu ningthemsa khul da mass testing program ama pangthoktuna lakpagi manungsana ngasi nini sanba numita chief medical officer Impal East district ki
staff singna pangthokkiba mass testing gi thoram aduda ngarang miyoi sanirom test tawbuda miyoi kungan mari positive oiba thengnakraba matung ngasisu miyoi kunga mari positive oire haina oksu ningthemsa khul youth club na phongdorakli kasin kuya sin mathungna lenga na test tawbigi mahi oina matam sana positive oiba si detection tawbu ngambani masigi damak CMO DC Imphal East amasum laingak pu thagatpa phongdorakli lamlai ACकी mafam amada asuk yamna positive oibe leiramgani haibisi test toraba matungda khangma ngamkibene amasung test tawthoktaba mafamda positive oibe miyam leiramloi haininga lete ngasi pangthokkiba nini sanma numit mass testing na miyoi kungamari amasu positive oiduna apunma miyoi nifuga nipan positive oiba thengnakhre haina spouse na phongdorakli atopa paw amana hangang singda sak sanarama nupa masa nipan police na fare ngasi hangang kendra gi manung sana asan bigaina singba mafamda yumthong sangduna covid test tawba amadi covid vaccine kapigi thabak yamna kana satharingai manungda hangang singda sak sanabagi thabak satharama nupa masa nipan hangang police na fare haidi pausina hai mafam adura sak sanabagi thabak sathare haiba paw phangmadagi laikai gi maikaidigi mai panduna lawbagi thabak sathaki khudakta hangang police station gi OC inspector pathawna luchingba team amana nupa masa nipan adu phaba ngamki adubo matungda amuk tawdana ba awareness piduna wakhal tahalapa matungda TR kaklaga nupa masa sing adugi mama mapa sing khushina khre haina saphungdorakli pausi lusilakpon state sigi wangmra thopa maroiba paw khara Kerala da Kaangna Sandokpa Leina ama thengnakhre Zika virus puba kang makhal AIDS Aedes mosquito sina Kerala da thengna khibaga loinana COVID-19 pandemic asigi awabagi mathakta hena miyoiba khunai da awaba ama mayukna hali hairiba virus asina aikoi miyoiba da yamna khudong thihanba ngamba virus amani asigumba kang makhal asina mama oibi Mirol bisingda sikhiba thoklabadi microcephaly natragana congenital problems sing mayukna handuna angang pohhanba ngamhande adugisu mathakta miyoibigi blood chu sathiba mongda akaiba kya piduna siba ba yoholli haina thiziloi singna phungdokhre atopa pawamana hugi chief scientist na COVID-19 pandemic asi tap tharakpa natri haina maramari pirakli hugi chief scientist Sominathana COVID-19 pandemic asi tap tharakpa natri haina haikhre hugi oiba mafam taruki manungda mangada anaba masing hengalakli amasum Africa da sibigi sangsar nifuda haigat khre haina mahakna su phongdokhre chief scientist asina makha taraduna pandemic asi sontadabagi maramari piri madudi delta variant yangna sandorakpa pandemic asina sok thanba mi amaga lapnagadaba changi kanglon asigumba ngakthoknaba pambaising komthorakpa amasum malemgi oina vaccine kapagi thabakta tappa asini haina supalli losilakpoina atenma content ama PM gi anoba cabinet ta criminal case senaba 42% crore senjau paiba 90% jauri ADR report Association of Democratic Reform ADR Full Right Group na phongdorakpa report amagi matungina Prime Minister Narendra Modi anoba cabinet ta yauriba minister sing asida makhoi masa adu criminal case ta senare haina laukthokraba sada nifuni oidi amasum makha tarakpada lupa crore da senjau paiba sada maudrana minister oidi report asina phongdorakpada saurakna sangsata minister amagi lanthumasi lupa crore 16.24 asi oigani haina PDN pausna makhatana phongdorakli adugu mema hujikoinadi matang ase lusinjarage maruiba i pausingdragadi update pijarake pathoksa gibda soikiblan ki yours mema ngakpigene thank you